दासना मथंद ओरबय खलुरे तू अनुई तापा मेलोगिने ngaगी farm chili adugi nga thileiba se nangine अया सिदि हम चावे हावरनी दासना गिदि aigi suyum dale hore दापा मे थैंक यू नोई दासना होइजु पिजनिंग दने थिलकपनिदा अदे दासना आई nga amda hai thamogi ko ngai khone nga do horen nungdang ne phajana thongaga ne akhoi da te got aso ma thilakadauba aduga anui tapa men ga iga punna samina gadauba aina su nga taw pini da होय दासना कइनु नंग होरे नुमदांग हाइदुबो अइबु युमदे मु हाइगलो हाइराबा as nang sidiba nangna office ki thabam tawrena ichalik lai gai je ining ningjang draba ba ngasi sandi oringa jida noini ngatang koi thuro kaino aduga halakpada aina ngam tawramani iroma ma phajana tawramani adudagi liglai oidi thilakpa nga duga ne phajana sethara dawni aduga yumda phajana haloba मानगा ओपा साबिजी उनको यारे बुंगो अखोय कोनु नजरगे यारो आइने hayeng mathang hangchise flight ticket ka amni ai lepsu matam lorabane pak tholok pa yaroiba aduna ne noini nungsinana saunadana harau rau lerang modaba ado aina mathang tholok padadi ne lohongna ba tawro dawni lai sango salo dress lo saluro दासना अदि एड्रेस लो सलो खिगे होइने sango salo मसिनु पाजि ओ पा हेमा दिगलाई नत्रन एसिबो मिनु कोनु नरगे हाइमक्तदा ओ noi kon unabduna unaba aino ji haijina ne hoji unorjo haiba मसिनु पाजि दिबा अरांग बमदि फाग्राबा दापा मेल नत्रो हाइमा थैबिसना nu kana nu कदोम दैनो सिदा अखोय दोम सामा लयबा मसांगम दबा अदुगी उनबा लाइने ओ अदो दापा मेल सिदा कैदौरामिनो इमानबसे उनबला अमनिदा एखोय ऑफिस की स्टाफ ने ममिंगना थैबिसना को थुबिसना ka weba ado anoi dapa menjibu kamdauge दापा मेल दी मबुक याम फाइदा अदो हौजिक सेंसन के बुदुबु लिखलाई नत्रो mane akhoi sanupi ne nanga su khangna bro होय दा खंगनाये अदो दापा मेल अखोय दोम चागी अनाबदो अमता हंगोगिगे अदुदी चलुखिगे फरेने सधुरो संडे ओइबनिना नसादो खर फ्री ओइरमनिने असेंबा ऑफिस की थबक से तौखिबदगी इसासे फ्री ओइबा सु ngamdre तू असिदा पमुरसि लो होय मोइसे दुम फजै को फजै आइजु ऑफिस की थबक से नोई मैमना नमदना तौहलेदना तसेंबदी सुमाइना नत्रसुने इंजांग नापीगी उहै वाहेगी फामम कतंग तौरगने
ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯅꯤꯡꯉꯝꯕꯅꯤ ꯑꯗꯨꯒꯅꯦ ꯅꯣꯏ ꯗꯥ ꯁꯅꯥꯒꯤ ꯑꯅꯝ ꯀꯟꯕꯤꯁꯤꯒ ꯅꯪ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯄꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯣꯐꯤꯁꯇ ꯀꯨꯜꯂꯒ ꯂꯩꯔꯦꯗꯅ ꯍꯣ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯌꯦ ꯑꯩꯁꯨ ꯐꯥꯔꯝ ꯇꯧꯕ ꯒꯥꯏꯗꯣ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯩꯅ ꯈꯟꯖꯕꯁꯨ ꯃꯌꯥꯝ ꯂꯩꯗ ꯃꯇꯝꯗꯣ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯈꯤꯁꯤꯀꯣ ꯑꯁ ꯅꯪꯅꯗꯨ ꯍꯥꯏꯔꯒꯅꯦ ꯑꯩ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯦ ꯀꯩ ꯅꯤꯡꯁꯤꯡꯉꯛꯏꯕ ꯀꯩ ꯅꯤꯡꯁꯤꯡꯉꯛꯏꯅꯣꯕ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯁꯦ ꯍꯥꯟꯅ ꯌꯥꯝ ꯉꯥꯎꯁꯟꯅꯔꯝꯕ ꯃꯤꯒ ꯄꯀꯠꯇ ꯈꯟꯅ ꯆꯩꯅꯔꯝꯕꯗꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯆꯩꯔꯝꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯆꯩꯇ꯭ꯔꯕꯕ ꯆꯩꯕꯗꯨꯗꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯨ ꯐꯠꯇ꯭ꯔꯣ ꯐꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯑꯗꯣ ꯑꯃꯃꯨꯛ ꯋꯥꯠꯂꯦꯅ ꯄꯉꯥꯡꯗ ꯉꯥꯡꯈꯠꯂꯛꯏꯅꯦꯃꯤ ꯑꯦ ꯀꯩ ꯋꯥꯠꯂꯦꯅ ꯉꯥꯡꯉꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯊꯥꯒꯤ ꯁꯦꯜꯒꯗꯣ ꯄꯥꯕꯨꯡꯗ ꯑꯝꯇ ꯄꯤꯁꯟꯗ꯭ꯔꯕꯕ ꯑꯁ ꯁꯦꯟ ꯊꯨꯝꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯀꯔꯤ ꯑꯣꯏꯔꯨꯅꯤ ꯃꯃꯧ ꯄꯥꯝꯃꯤ ꯁꯤꯅꯤꯗꯅ ꯑꯁ ꯆꯠꯂꯝꯗꯥꯏ ꯈꯣꯠꯂꯝꯗꯥꯏ ꯍꯟꯖꯜꯂꯛꯄꯗꯅꯦ ꯑꯩꯈꯣꯏ ꯁꯦꯜ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯀꯅꯤ ꯀꯃꯥꯏ ꯇꯧꯔꯦꯅꯅꯦ ꯄꯥꯍꯪꯗ ꯍꯪꯕꯤꯅꯤ ꯑꯁ ꯀꯣꯛꯀ ꯉꯥꯎꯕꯤꯅꯤꯕ ꯑꯗꯨꯗꯤ ꯄꯥꯃꯦꯜꯗꯤ ꯀꯃꯥꯏꯅ ꯈꯨꯝꯃꯦ ꯍꯥ ꯀꯃꯥꯏꯅ ꯈꯨꯝꯒꯦꯕ ꯀꯃꯥꯏ ꯈꯨꯝꯃꯨꯅꯤ ꯋꯥꯠꯂꯤ ꯁꯤꯅꯤꯗꯅ ꯑꯗꯨꯗ ꯄꯥꯕꯨꯡꯗꯤ ꯀꯩ ꯍꯥꯏꯔꯛꯑꯦ ꯑꯣ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯇꯕ ꯅꯪꯗꯤ ꯇꯣꯛꯑꯣ ꯑꯩꯈꯣꯏꯅ ꯑꯣꯏꯅꯅꯦ ꯏꯃꯧ ꯌꯦꯡꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯇꯧꯔꯒꯦ ꯁꯤꯅꯤꯗꯅ ꯑꯦ ꯃꯤ ꯃꯆꯥ ꯑꯃꯨꯛ ꯍꯥꯏꯖꯜꯂꯨꯅꯤꯀꯣ ꯃꯥꯡꯒꯣꯟꯒ ꯀꯥꯔꯨꯅꯤꯀꯣ ꯑꯁ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯑꯗꯣ ꯅꯪ ꯑꯃꯨꯛꯇꯪ ꯂꯥꯛꯑꯒꯅꯦ ꯑꯩꯈꯣꯏ ꯄꯥꯕꯗꯅꯦ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕꯤꯌꯣꯅꯅꯦ ꯅꯃꯧꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯒꯥꯏꯅ ꯍꯥꯏꯔꯒ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯁꯥꯡ ꯇꯤꯡꯊꯣꯛꯑꯒꯅꯦ ꯑꯝꯇ ꯈꯣꯏꯔꯝꯃꯒ ꯍꯥꯏꯔꯨ ꯂꯥꯎꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯕꯩ ꯋꯥ ꯂꯩꯇꯦꯕ ꯏꯁ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯛꯑꯒ ꯍꯥꯏꯗꯣꯏꯁꯤ ꯄꯥꯕꯨꯡ ꯅꯃꯧ ꯑꯃ ꯆꯥꯎꯅ ꯂꯩꯖꯔꯤ ꯅꯆꯥꯅꯨꯄꯥꯁꯦ ꯑꯇꯩ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯖꯗ꯭ꯔꯁꯨꯅꯦ ꯅꯃꯧꯒꯗꯤ ꯅꯨꯡꯁꯤꯅꯔꯤꯌꯦꯅꯅꯦ ꯅꯃꯧꯒꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯃꯇꯝ ꯈꯔꯗꯪꯗꯤ ꯉꯥꯏꯕꯤꯌꯣꯅ ꯍꯥꯏꯔꯒ ꯈꯨꯠꯀ ꯂꯣꯟꯅꯔꯒ ꯈꯣꯡꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯈꯣꯏꯔꯝ ꯇꯥꯔꯤꯅꯦ ꯍꯥ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯇꯧ 모르가지고 ꯑꯁ ꯌꯥꯝ ꯇꯜꯂꯦꯍꯦ 펌비요 ngakdang pothagedo ꯃꯥꯏꯁꯦ ꯑꯝꯇ ꯈꯨꯟꯕꯤꯔꯨꯒꯦ ꯀꯥꯏꯗ ꯌꯨꯡꯉꯥꯎꯕꯅꯣ ꯈꯪꯗꯦ ꯃꯤꯁꯤ ꯌꯥꯅꯤ ꯑꯩ ꯈꯨꯟꯒꯠꯆꯒꯦ ꯁꯤ ꯄꯥꯏꯁꯟꯕꯤꯌꯣ ꯁꯤꯗ ꯂꯩꯔꯦ thank you ꯄꯣꯊꯥꯕꯤꯌꯣ 이신기도 되게 봐 양월 이신기들은 시심 탁전보다 아이 강몽함 드라이버 플리즈 이신기다 비비어봐 ꯌꯥꯅꯤ ꯑꯩ ꯏꯁꯤꯡ ꯂꯧꯖꯔꯨꯒꯦ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯏꯁꯤꯡ ꯑꯝꯇ ꯂꯧꯕꯤꯔꯨꯒꯦ ꯑꯩꯁꯨ ꯃꯍꯧꯁꯥ ꯈꯔ ꯊꯛꯂꯛꯄꯅꯤꯅ ꯃꯥꯏ ꯑꯋꯥꯕꯁꯤ ꯎꯕꯗ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯁꯤꯡ ꯈꯤꯇꯪ ꯂꯧꯕꯤꯔꯨꯒꯦ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯗꯣ ꯊꯣꯔꯛꯎꯀꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯍꯣꯏꯅꯦ ꯊꯣꯔꯛꯀꯦ 시돌로 여러분 시지가 거리기 식로다 시좀 탁절한 노래 ꯍꯩꯃꯥ ꯃꯥꯂꯦꯝ ꯀꯩꯒꯤꯅꯣ ꯉꯥꯎꯔꯦ ꯈꯪꯅ ꯁꯨꯝ ꯊꯛꯀꯦ ꯇꯧꯏꯗꯨꯕꯣ ꯁꯦ ꯕꯣꯇꯜꯗꯣ ꯄꯤꯔꯛꯑꯣ 까나노 ꯕꯣꯇꯜꯗꯣ ಪಿರೋಬಾ 에이 세, 버든 가져와 봐. 물리면 까나노 응 에이긴 이 버든 물리자 아 다도세 보ટલ스 피로 하버네 에이긴 에이기 버든 물리고 버든지 에이기리 더와이네 더와 야우도 박장나 그냥 고이니 행망한 거네 플리즈 버들도 비비 말렘 세 미토 방어 해봐 말렘 아이군데 행어 오세 Whoa.
ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯇꯧꯁꯤ ꯎꯔꯒ ꯅꯍꯥꯛ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯄꯦꯜꯂꯣ ꯅꯪꯅꯕꯨ ꯄꯦꯜꯂꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯃꯤꯀꯨꯞꯁꯤꯗ ꯑꯣꯏꯔꯕꯁꯨ ꯁꯤꯕ ꯉꯝꯒꯅꯤꯀꯗꯥꯏ ꯑꯩꯒꯤ ꯕꯇꯟ ꯆꯠꯄꯤꯔꯣ ꯑꯩ ꯊꯥꯗꯣꯛꯑꯣ ꯃꯥꯂꯦꯝ ꯃꯥꯂꯦꯝ ꯑꯁꯦ ꯃꯥꯂꯦꯝ ꯑꯁꯦ ꯁꯦ ꯍꯧꯒꯠꯂꯣꯕ ꯍꯧꯒꯠꯂꯣꯁꯦ ꯃꯥꯂꯦꯝ ꯁꯦ ꯉꯥꯛꯇ ꯄꯣꯊꯥꯈꯣꯕ ꯁꯤꯗ ꯃꯥꯂꯦꯝ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯇꯧꯁꯤ ꯎꯔꯒ ꯅꯍꯥꯛ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯅꯪꯅꯕꯨ ꯄꯦꯜꯂꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯃꯤꯀꯨꯞꯁꯤꯗ ꯑꯣꯏꯔꯕꯁꯨ ꯁꯤꯕ ꯉꯝꯒꯅꯤ ꯍꯜꯂꯣ ꯏꯇꯥ ꯀꯝꯗꯧꯔꯤ ꯏꯇꯥ ꯀꯩ ꯍꯥꯏꯅꯤ ꯏꯇꯥ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯕꯅꯤ ꯑꯗꯣ ꯏꯇꯥꯗꯤ ꯀꯝꯗꯧꯔꯤꯒꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯨꯏꯔꯦ ꯏꯇꯥꯒ ꯊꯦꯡꯅꯈꯤꯗꯕ ꯆꯨꯝꯃꯦ ꯏꯇꯥ ꯀꯨꯏꯔꯦ ꯎꯅꯈꯤꯗꯕ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯏꯟꯇꯔꯟ ꯇꯧꯔꯝꯕꯒꯤ ꯆꯤꯜꯂꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯜꯂꯦ ꯁꯤꯗꯒꯤꯗꯤ ꯏꯇꯥꯒ ꯑꯃꯨꯛ ꯎꯅꯕ ꯌꯥꯔꯅꯤ ꯒꯨꯗ ꯏꯇꯥꯇꯅꯦ ꯑꯗꯣ ꯅꯪꯕꯨ ꯃꯥꯂꯦꯝꯒ ꯎꯅꯗ꯭ꯔꯕꯣ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦꯕ ꯑꯩꯅ ꯏꯟꯇꯔꯟ ꯇꯧꯕꯗꯨꯒ ꯃꯥꯅ ꯈꯔ ꯆꯤꯟꯖꯕꯗꯨꯒ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯁꯨ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯧꯗꯕꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯑꯩꯅꯗꯤ ꯏꯇꯥꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯖꯔꯝꯃꯦꯅ ꯈꯔꯁꯨ ꯂꯥꯏꯊꯣꯛꯎꯔꯦ ꯌꯥꯗꯦ ꯃꯥꯂꯦꯝꯒ ꯅꯪꯒ ꯂꯥꯞꯊꯣꯛꯅꯕ ꯌꯥꯗꯦꯀꯣ ꯃꯥꯂꯦꯝꯗꯣ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯍꯥꯛ ꯌꯥꯝ ꯑꯐꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯒꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯂꯕ ꯏꯃꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯀꯉꯥꯎꯅꯔꯕ ꯃꯥꯜꯂꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯂꯥꯟꯅ ꯆꯠꯈꯤꯒꯗ꯭ꯔꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯅꯣꯏ ꯑꯅꯤ ꯑꯊꯨꯕꯗ ꯑꯩꯒ ꯑꯝꯇ ꯎꯅꯁꯤ ꯏꯇꯥ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ ꯀꯩꯒꯤꯅꯣ ꯏꯇꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ ꯏꯇꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏ ꯌꯥꯗꯣꯏꯅꯦ ꯑꯁꯦꯡꯕꯒꯤ ꯑꯩ ꯏꯇꯥꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯗꯣꯏꯅꯦ ꯊꯥꯖꯗꯕ꯭ꯔꯣ ꯏꯇꯥ ꯑꯁꯦꯡꯕꯒꯤ ꯄ꯭ꯔꯣꯃꯤꯁ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦꯀꯣ ꯊꯝꯃꯒꯦꯀꯣ ꯏꯇꯥ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ ꯅꯣꯡ ꯉꯥꯝꯗ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯗꯥꯛꯇꯔ ꯇꯝꯍꯜꯂꯨꯕꯒꯤ ꯃꯍꯩꯔꯕꯁꯤꯕꯨ ꯍꯦ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨꯅꯦ ꯍꯦ ꯀꯩꯅꯣ ꯄꯥꯕꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯅꯣꯕ ꯍꯦ ꯑꯩꯅ ꯅꯪꯕꯨ ꯁꯦꯟ ꯊꯥꯗꯗꯅ ꯗꯥꯛꯇꯔ ꯇꯝꯍꯜꯂꯨꯕꯒꯤ ꯃꯍꯩꯔ ꯍꯥꯏꯕꯁꯤꯕꯨ ꯅꯃꯥꯒ ꯅꯄꯥꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯏꯕꯛꯇ ꯈꯨꯄꯥꯛꯁꯤꯡꯗ ꯊꯥꯖꯟꯗꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯃꯍꯥꯁꯤꯒꯩꯖꯅꯦ ꯃꯁꯦ ꯍꯦꯛ ꯍꯥꯏꯔꯣ ꯗꯣꯛꯇꯔ ꯑꯩ ꯄꯦꯜꯂꯦ ꯑꯩ ꯎꯑꯦ ꯑꯩꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯇꯝꯍꯜꯂꯝꯃꯤꯅꯣꯕ ꯑꯁꯨꯛ ꯋꯥꯅ ꯅꯤꯡꯕ ꯀꯥꯏꯗꯅ ꯍꯤꯡꯒꯗ ꯁꯣꯛꯄꯗꯤꯅꯦ ꯁꯤꯈꯤꯕꯅꯦꯅ ꯐꯩꯌꯦ ꯑꯣ ꯁꯤꯈ꯭ꯔꯣ ꯅꯪꯗꯤ ꯁꯤꯔꯣ ꯑꯣ ꯁꯤꯈ꯭ꯔꯒꯦ ꯁꯤꯖꯈ꯭ꯔꯣ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃꯦꯅ ꯐꯩꯌꯦ ꯑꯗꯨꯛ ꯄꯥꯡꯗꯕ ꯅꯊꯃꯣꯏ ꯑꯗꯨꯛ ꯄꯤꯛꯄ ꯑꯄꯣꯛꯄꯤ ꯅꯃꯥꯃꯛꯇꯗꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯕꯁꯤꯕꯨ ꯍꯣꯏ ꯅꯪꯕꯨ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯆꯥꯎꯅꯅꯕ ꯌꯣꯛꯏꯕꯁꯤꯒꯤ ꯃꯍꯩꯔ ꯍꯥꯏꯕ ꯇꯧꯔꯣ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯅꯅꯤꯡ ꯊꯨꯡꯅꯕ ꯇꯧꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯁꯨ ꯅꯪꯉꯣꯟꯗ ꯌꯦꯠꯇ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯩꯁꯨ ꯇꯥꯟꯊꯣꯛꯄꯤꯔꯦ
क्लिनिक फेल होरे नंगी डॉक्टर की लाइसेंस तो मदुद के हेक अदि फरदौनी नंगसु अदुने हेन फ्री होरनिदना यारे इपासुने नंगी अनिंगबद सुंगे येलरोय नंगी अपामदो तौख्रो हाय अदुगने नमादो ngасai anganbadagi mayada ising dikla amata tado makhaine kamna chakhibado nangi kuthi yengba nangi panji unaba chakhibani ne mado punam sing ado mama mapa oi bai khoina ne macha gi mangrba sindabane haibse nang kawdo phai ꯀꯩꯗꯧꯗꯣꯏꯅꯣ ꯄꯥꯟꯖꯤ ꯌꯦꯡꯉꯒ ꯅꯠꯇꯦ ꯀꯣꯊꯤ ꯌꯦꯡꯉꯒ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯀꯌꯥꯗ ꯊꯨꯅ ꯍꯣꯡꯈ꯭ꯔꯕ ꯂꯝꯆꯠꯂꯣꯅꯤꯁꯦ ꯍꯩ ꯅꯪꯅꯦ ꯅꯃꯥ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯆꯠꯊꯣꯛꯑꯝꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯦꯛ ꯆꯠꯊꯣꯛꯑꯝꯕꯗꯅꯦ ꯅꯪ ꯌꯦꯡꯉꯨ ꯍꯤꯡꯅꯤꯡꯗ꯭ꯔꯦꯗ ꯑꯩ ꯑꯩ ꯏꯊꯟꯇ ꯋꯥꯖꯕ ꯏꯊꯟꯇ ꯀꯞꯆꯕ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯖꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯃꯄꯣꯛꯀꯤꯅꯤ ꯈꯜꯂꯒ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯦ ꯑꯗꯨꯕꯨ ꯂꯟꯖꯗ꯭ꯔꯕꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯃꯃꯤ ꯇꯥꯕ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯕꯗꯨꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯂꯤꯛꯂꯥꯏ ला 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 असुक वाना हिंगिबा अꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯪꯒꯤ ꯄꯤꯔꯥꯡꯅ ꯊꯨꯝꯍꯜꯂꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯎꯠꯂꯅꯨ ꯂꯤꯛꯂꯥꯏ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏꯌꯦ ꯂꯤꯛꯂꯥꯏ नंगी पीदो तैथो लिखला है आगे मेलोगी पीरा आगे माइथोंगी अवाबा सक्तम मसी खक्तरा नाग न उरिबा आयो मालेम आगे कायरबा थमोय सिदी नाग उबा ngамदब्रा आयो मालेम आगे थमोय बु नाग मसा खंगबा ngамद्रबो लिखला है नंगना तसेंगना आइबु नुंसिबिरमा थोबदि आई मगने खल्लगा आइगे इता नुंगोनबिदा नंगेन मी नुंसि मचेत अमा तंगदि सोइदना फंगनी खंजरमबने ला 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 अदुबु नंगदि नसागी ओइजबता खनबा नथों नाना निंजे लैतबा पांगदबा मिसक अमा हाइबदो नाग ओइरमे थाजदे आई नंगबु थाजदे नंगना आइबु तमोय सेंगना नुंसिबिरमगनी हाइबसे आई सुंथा थाजदे अदुगा मसी मसु खंगो नुंसिबगी असेंगबा वाहनदोक्तिने कथोकपा ओइजबा पुंबा थादोक्तना नुंसिबगीदमक्ता कथोकपदुने माले यार लो यार
ꯑꯩ ꯄꯨꯝꯅꯃꯛ ꯌꯥꯔꯦ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯂꯤꯛꯂꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯄ ꯈꯛꯇꯒꯤꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯀꯠꯊꯣꯛꯅꯕꯒꯤꯗꯃꯛ ꯀꯥꯏꯅꯈꯤꯅꯕꯒꯤꯗꯃꯛ ꯂꯥꯞꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯤꯌꯦ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏ ꯑꯩ ꯉꯁꯤꯗ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯍꯤꯡꯈꯣ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯁꯤꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ 하여 ನಂಗೆ ಚಿಂಬಾಲ್ದುನ ನಂಗೆ ಅಪಾಂಬದು 하여 ನಂಗೆ ಅಪಾಂಬಗಿದಮಕ್ ಐ ಕೊಂಪಂ ಚಾನ ಲೇಪನಿಯೇ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯃꯛ ꯑꯣꯏꯔꯕꯗꯤ ꯑꯩꯃꯛꯅꯤ ꯈꯜꯂꯒ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯉꯣꯟꯕꯤꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯔꯨꯝ ꯊꯨꯞꯅ ꯃꯣꯃꯣꯟꯅꯣꯡꯅ ꯑꯃꯨꯛꯇꯪꯗꯤ ꯍꯤꯡꯍꯟꯕꯤꯌꯨ ꯃꯥꯂꯦꯝ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯃꯨꯛꯇꯪ ꯌꯥꯕꯤꯌꯨ ꯑꯩꯒꯤ ꯏꯇꯥ ꯅꯨꯡꯉꯣꯟꯕꯤꯒ ꯅꯪꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯩ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏ ꯌꯥꯔꯦ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯂꯤꯛꯂꯥꯏ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯒꯦ ꯑꯗꯣ ꯏꯇꯥ ꯗꯥ ꯃꯥꯂꯦꯝꯗꯨꯕꯨ ꯂꯥꯛꯄꯨ ꯂꯥꯛꯀꯗ꯭ꯔꯣ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯗꯧ ꯃꯥꯜꯂꯦꯕ ꯍꯣ ꯄꯥꯈꯠꯂꯨꯔꯅꯣ ꯀꯩꯗꯧꯕꯩ ꯋꯥꯔꯧꯗꯣꯏꯅꯣ ꯏꯇꯥ ꯑꯗꯣ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯉꯁꯤꯗꯤ ꯅꯇꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯕꯒꯨꯝ ꯏꯔꯥꯡ ꯂꯪꯇꯛꯅꯍꯜꯂꯦ ꯑꯗꯣ ꯏꯇꯥ ꯗꯥ ꯃꯥꯂꯦꯝꯗꯨꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯈꯤꯗ꯭ꯔꯣ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯗꯅꯤꯒꯦ ꯏꯇꯥ ꯆꯤꯝꯕꯥꯜ ꯊꯣꯡꯗ ꯏꯐꯣꯡ ꯐꯣꯡꯗꯣꯛꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤꯅꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯔꯦꯜ ꯁꯣꯏꯗꯅ ꯇꯥꯔꯝꯈꯤꯅꯤ ꯏꯕꯦꯝꯃ ꯑꯗꯣ ꯏꯇꯥꯅ ꯑꯩꯕꯨ ꯗꯥ ꯃꯥꯂꯦꯝꯒ ꯑꯩꯒ ꯁꯛꯈꯪꯅꯍꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯥ ꯈꯪꯗꯅ ꯃꯥꯒꯤ ꯃꯐꯝꯗꯅꯦ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯦ ꯅꯇꯥꯅ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯂꯝꯂꯥꯟꯕ ꯀꯅꯥꯝꯇꯒꯤ ꯃꯅꯥꯛꯇ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯇꯧꯔꯨꯗ꯭ꯔꯤꯌꯦ ꯑꯍꯥꯟꯕ ꯁꯛꯈꯪꯅꯕ ꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯂꯦꯞꯄꯒꯦ ꯈꯟꯖꯔꯤꯕꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯕꯁꯤꯗꯅꯦ ꯃꯥ ꯑꯩ ꯂꯥꯞꯅꯈꯤꯕꯩ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯗꯥ ꯃꯥꯂꯦꯝꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯦ ꯑꯗꯨꯅꯤ ꯏꯇꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯐꯅ ꯂꯥꯞꯅꯔꯁꯨ ꯐꯅ ꯎꯅꯗ꯭ꯔꯁꯨ ꯊꯃꯣꯏꯗꯗꯤꯅꯦ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯇꯣ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯃꯥꯂꯦꯝꯁꯨ ꯂꯥꯛꯑꯦ ꯃꯥꯂꯦꯝ ꯁꯣꯝꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣ ꯁꯦ ꯁꯤꯗ ꯐꯝꯃꯣꯕ ꯃꯥꯂꯦꯝ ꯑꯩꯒꯤ ꯏꯇꯥꯁꯦ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯑꯝꯇ ꯀꯧꯕꯤꯌꯣꯁꯦ ꯁꯦ ꯑꯝꯇ ꯀꯧꯕꯤꯌꯣꯕ ꯅꯨꯡꯉꯣꯟꯕꯤ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯗꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯥ ꯃꯥꯂꯦꯝꯗꯤ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯃꯥꯂꯦꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯁꯦ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯒꯗꯕꯅꯤꯀꯣ ꯃꯥꯒꯤ ꯅꯤꯡꯕ ꯑꯝꯇ ꯊꯨꯡꯍꯟꯕꯤꯌꯣꯕ ꯑꯗꯨꯒꯅꯦ ꯏꯇꯥꯁꯨꯅꯦ ꯏꯇꯥꯅ ꯍꯥꯏꯅꯤꯡꯕ ꯃꯈꯩꯗꯣ ꯃꯥꯂꯦꯝꯗ ꯂꯣꯏꯅ ꯍꯥꯏꯍꯧꯀꯣ ꯂꯣꯏꯅ ꯍꯥꯏꯍꯧꯕ ꯃꯥꯂꯦꯝ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯀꯣ
ꯑꯩꯒꯤ ꯃꯤꯠꯁꯤꯅꯔ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯁꯣꯏꯕꯅꯔ ꯗꯥ ꯃꯥꯂꯦꯝꯒꯤ ꯁꯛꯇꯝꯗꯣ ꯌꯥꯝ ꯍꯣꯡꯉꯝꯂꯦ ꯃꯍꯧꯁꯥꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯗꯥ ꯃꯥꯂꯦꯝꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯎꯏꯌꯦ ꯗꯥ ꯃꯥꯂꯦꯝ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯕꯁꯤꯗ ꯁꯛꯇꯝ ꯈꯔ ꯑꯗꯨ ꯍꯣꯡꯈꯤꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯗꯥ ꯃꯥꯂꯦꯝꯅ ꯑꯩꯕꯨ ꯀꯥꯎꯕꯤꯗ꯭ꯔꯤꯀꯣ ꯅꯨꯡꯁꯤꯕꯤꯔꯤꯀꯣ ꯀꯔꯤꯒꯤ ꯀꯥꯎꯔꯨꯅꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯪꯁꯤꯟꯈ꯭ꯔꯕ ꯅꯨꯡꯁꯤ ꯃꯆꯨꯗꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯗꯨꯅ ꯃꯩꯈꯨꯂꯛꯇ ꯇꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯆꯨꯝꯊꯥꯡ ꯇꯔꯦꯠꯀꯤ ꯃꯆꯨꯒꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯂꯪꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯗꯥ ꯃꯥꯂꯦꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯝꯕꯒꯤꯗꯃꯛ ꯗꯥ ꯃꯥꯂꯦꯝꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯨꯡꯉꯣꯟꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯍꯤꯡꯉꯒꯦ ꯂꯦꯞꯄꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯃꯨꯛꯇꯪ ꯊꯦꯝꯖꯤꯟꯖꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯪ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯒꯤꯗꯃꯛ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤ ꯌꯧꯅꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯗꯥ ꯃꯥꯂꯦꯝ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁꯦꯡꯕꯒꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯣ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯦ ꯍꯥꯏꯔꯗꯅ ꯗꯥ ꯃꯥꯂꯦꯝꯅ ꯄꯨꯕ ꯃꯐꯝꯗꯣ ꯑꯩꯁꯨ ꯌꯥꯔꯦ ꯆꯠꯁꯤ